ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯣꯛ ꯃꯈꯣꯡ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯑꯩꯗꯣ ꯃꯌꯥꯝꯅ ꯁꯟ ꯇꯧꯔꯛꯑꯕꯗꯣ ꯑꯗꯨꯒꯤ ꯕꯤꯐꯁꯨ ꯇꯧꯖꯒꯦꯅ ꯂꯩꯕ ꯆꯠꯄꯅꯦꯕ ꯑꯗꯨ ꯂꯣꯏꯔꯝꯃꯕ ꯌꯣꯜꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯇꯧꯒꯦꯗꯤ ꯇꯧꯔꯒꯦꯅ ꯑꯣꯛ ꯃꯈꯣꯡ ꯂꯩꯖꯔꯛꯑꯦ ꯑꯗꯨꯒ ꯇꯧꯔꯒꯦꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯋꯤꯟꯁꯟꯅ ꯊꯣꯡꯕꯅꯦ ꯍꯥꯎꯋꯦ ꯈꯤꯇꯪ hả chắc hả hả ngangi Q&Aꯗ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯍꯥꯏꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯑꯗꯨ ꯋꯥꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯕ꯭ꯂꯦꯛꯅꯦ ꯕ꯭ꯔꯣ ꯑꯉꯣ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯖꯗ꯭ꯔꯦ ꯀꯃꯦꯟ ꯄꯥꯊꯣꯛꯄꯒꯤ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩꯒꯤ ꯂꯝꯅ ꯉꯧꯆꯣꯛꯄꯣꯛꯄꯤꯗꯒꯤꯅꯦ ꯃꯤꯡꯅ ꯕꯤꯀꯥꯁ ꯀꯧꯋꯦ ꯐꯦꯚꯣꯔꯥꯏꯠꯅ ꯕ꯭ꯂꯦꯛ ꯀꯂꯔꯗꯣ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯆꯥꯕꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯁꯦ
우박. 아, 좀 그냥 밑갈. 이렇게 하시면 이게 좋다. Kayaknya pita aja, Pak.
ꯆꯥꯎꯈ꯭ꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ